Hello everyone, welcome back to my channel. Mayam kuirba matungda ngasi video khara asangba ma upload tawjari mayam video se last posing view aduga ngasi gi video se kayutuna haibada ngasi gi video se ko akoi se football jengba la iba ko sida aduga football jengba la se ko family puna yengba la ini ado akoi nu pa gi di mai di mayam jenga bani na haidi ngasi se kaisu ano bonatre akoi yana di ano bani ai chanpiga ko akoi mani gi di ano han ba hidi smile laksa basini ba ko mayam aduna aduga khoi nya jorokpa ko mayam singna John Ibrahim lakani na haibisida ko mayam khoi ta ha de ba ko khoi lakani ma lakani na khangna o se lakte banate adum khoi se football sumaina bo jeng je tri ba ko TV da mobile jeng bujuna mani sumaina ta singna taibang da am khoi jeng je tri sina ahan bani ahan basu ahan bo oina sumaina jamna su lucky oire khoi se ko John Ibrahim uba phang bose ko India gi Bollywood की एक्टर अमा सुमाइना उब फंगजबसे अदो मयाम मा से लाकपसे को मयाम सिंसिना फोटो काप वीडियो नंबर सिंसिना लोय ऑप्शन गिजना को अखोइना सु खरा लापना फंबा को बनिना सुमाइना दि का हिना जूम तौना फोटो वीडियो से का पतारगा सु ताम हदि खता लापना दि उब फंगनी ओ मयाम ना अदगी ब्लैक सेलेसिनी ब्लैक हाइबगी मरमदि ब्लैक टी शर्ट ब्लैक पैंट ब्लैक शूज सिने को मयाम अदुना मयाम सु खंगना बाइना इन सुमाइना हाइरेबा को मयाम अदुगा सुमाइना सिसे फुटबॉल थानबा टीम सिंगने बको सोना ब्लू सेले सोना रेड सेले अरुगा ngasi team ani se amana NorthEast United FC ga amana Shillong Lajong ga sana dini bako maya aduga siga haidi ma se Johnny Ram Black was sigi maram su amna chauna lei maram di ma se NorthEast United FC gi kaina khongde adumaina oi hai adumayamna football gi amna khangba leiram bataraga di adumayam da comment mayam na su comment da haibiro aduni mayam aduga sumaina ko kai haini ma sumaina mayam tinna ko sumaina tin bani na ko ina se video se lapada ka haina lapa bani na ko mek seng na udre aduga taibang dena haina fazai mayam haidi cinema da ubadagi ko taibang dena haina fazarame aduni mayam duga sumaina haudri amangi magi ta form tokwa rule sing heloina ma se antorame haidi kut chok na khona ba to sing do haidi side ki team sing duga ko mayam aduni mayam sumaina kana tawraga akhoi se haidi jengba haudring mangi ni ba ko se aduga jamna soi ka haina video haina namak tre angang jawbani na ka haina nuai tre ba ko mayam aduna sumaina khara tawraga matek tawraga namjarak pani ado kai haini video se sang drabani na ko aduna sigi part sina khata haina khara haina sangare aduga sumaina ko se sanaba haurukpaga ko mo se sana chakhibaga sanaba haure aduga sanaba haurukpaga mayam ahanbada sumaina ko goal hana challeba ko mayam aduni mayam aduga sije ahanbagi haibadi hauri mangi ni ko mo chakhibagi se sanaba haurukpaga goal se hana challeba ko aduna jamna su nungai rakhe mayam aduga video se ko nungai ba tharaga ti mayam like share and subscribe to biramo aduga hoi se jeng na sumaina photo khara kape aduga sinamu loirakpagi photo ni ngha kape photo aduga ngasi gana di matang selection derege mayam mathang dong phone la si ngasi bye bye, thank you for watching.